खुरमजरी ISTV की मणिपुरी पाव मियेंग ताबिर बसिंग बताराम नौसरी हौजी फावदा मरुइबगी पावदा टोंगान बा डिपार्टमेंट सिंह लुपा करोड़ लिसिंग मंगा हेनबगी यूटिलाइजेशन सर्टिफिकेट पीबा ngamdana leire amadi petty supply tobda chenaba sing chap chaba thabak lokhatli haina chief minister N Birena phongdokre hauzik mariba paw sandong epizari टोंगान डिपार्टमेंट सिंह लुपा करोड़ लिसिंग मंगा हेनबगी यूटिलाइजेशन सर्टिफिकेट पीबा ngamdana leiri haina accountant general account and entitlements di Jaishankar na ngasi account general office da pamising unabada phongdokre thoramadida mangna makha takibada chaliba sahi asigi march tha faboda punna utilization certificate lising manga subna kunthanipan tongan ba department singna pibang ngamdana leiri masi sel oina patokku matamda lupa crore lising manga subna humpatare ki mathakta oi hari basemba masida utilization certificate pibang ngamdaba department asi rural and development panchayati raj na oiri utilization certificate pikhat pangam driba apunba senpham asigi sada kuntra humdoi dasmik ahum maridi rural development panchayati raj kini sada tara taruk dasmik ama manga department of tribal and hill affairs na pikhalaktre power department na sada tara dasmik manga mari medical and health services na sada mapan dasmik sino mari amadi education s department na sada nipan dasmik mari sino pikhat pangamdri utilization certificate pibang amriba asi akhanaba awareness piduna matam sana account statement pihanba tangai phadri haiki amaramda sinmi singa damakta center gi thadarak pa lupa crore ngudama pandasmik ahum taret Manipur building and under construction workers welfare board ta sinadana leibana maram oijuna sinmi singa damakta kanaba pibang ngamdana leiri Manipur lengang na sahi asigi revenue expenditure tagodaba department singi manungda police department na khwaidagi yamna sel thadaba ori general education amasong power department na mathangsina anishuba amasong ahumsubada leiri police department ki oina lupa crore lising amaga samaga marfuhumdoi general education ki oina lupa crore lising amaga samani fuhumdoi amadi power ki oina lupa crore satret nifumanga thadagadori police department ta sel thadaba asi atai state ka sangdamnabada yamna nemba oide haiki end of 31st of March 2017 the Accountant General is yet to receive utilization certificates to the extent of 5,038 numbers, which roughly represents 5,067.15 crore. After the compilation of the accounts, that is, as at the end of 31st of March 2017, the accounts have been compiled. After the compilation of the accounts, we could have received some utilization certificates for adjustment. Notwithstanding that fact, the accounts presents the figures as at the end of 31st of March 2017. So the utilization certificates at the end of March 2017 stands at not received stands at 5,067.15 crore. Police department ta hantaba thaki petty supply torambagi matangda inquiry sathaduna thabak lakotpagi matung inna maral leiba sing aingi chapchaba phangpham thokpa dandi phangnana ba thabak lakhatre haina chief minister N Birena paumi singda phongdokre Chief Minister ki conference hall da pangtokpa paumi sing unabaduda mangna makata na haikibada petty supply tobaduda chenaba sing inquiry the yumpham oraga state government na police officer ani suspend tauki makoi sing adudi IPS officer Phongmai Gonglin amadi M Kumar Jitni line committee ki chairman oiramba hanagi IGP Manglem Jawgi pension su withheld thamni petty lebagi thokdokta senaba officer anina public ex sector dagi loishin kiba senpham sing recover tongnana ba khangankre State government ki maikai dagi Chenariba police officer ani adugi suspend order revoke tawkre haiki paumi singna miyam gi thabak tawriba asibu thagatpa phongtokpaga loidena miyam da kanaraba paw sing yohanbada hena mari chumna ba paw ama phongdringa gi mamangda nakal animaki oiba wafam se mamutana lauraga paw phongbina ba haiki say the 23 lakhs 40,000 ki consignment amadege ekoi farise petty kunna to kamanga na tara dunate amna sigi 23 lakhs 40,000 ski masi consignment si Sri Manglem Jaw IPS adigi Gonglin officer ani suspend hoye Kumar Jit ka Gonglin ka IPS ka tani amane MCS ni adigi Manglem Jaw ma retired adu wai koina PSC
public servant, Manipur Public Servant Personal Liability Act ki makhada mokhoi legi sorry cover toner legi process already case FI tole department and inquiry to adagi farm koi blacklist ho farm blacklist ho gudu farm to ki blacklist ho gudu the technically lapses le be adu court gi madu yaro har kudigi formality wa le har kudigi koi hagale hagala kan ki formality sumne pe show cause amuk to kan tari keno da 20 December akoi hujiki high farms dan show cause har kan da hanagi process lapses le ho notice pi de gi madu koi notice hom pi kan madu ma matik sabar lo action lo na ma ko to what I mean karigumba aramba tawriba poto koi madu at any cost, at any level, that we compromise the road. Sani Marfua Pansuba, Puya Mai Taki beginning Sing Taram, February Gitang, Mapanda, Kangla, Madishumangla, Sanglin the Pangtolagani Haina, International Observation Committee on Puya Mai Tabagi Convener, Moyang Tim, now Koma Majena, Ngasi, Citizen Club the Pangtopa, Pamisung on the Fondokre. Taramada Committee, Taupuba Kayasu, Saryaki, Pangtoka the River Taram Asiga Mailena Fongba, Poster Amasu, released okay. Now Komana Haikibada, Puya Mai Taki Babu, Pendaba Pongotuna, Nambol Sabal Lekai Leba, Special Regular English School da, La Libatang Taretagi, Black Day, Haida Mintonduna, Amuba Base Sing Tekani, Sing Amasung Tamdaleba, Tay School Sing the Su, Zatagani, Pangtoka the River Puya Mai Tabaki Toromasida, Seshakpa, Guru, Ruven Mangsabada, Jingtam, Nungsilipun Mana, Piragani, Mangsatabam, Iveso Wilemada, My Zoning Sing Mana, Pigani Haiki. Adungai lising masati kungamapan waxing kundoni pan muda puya mai thakiba aduna maram orga amamba numi oina lehorba mapa mapu masak khangdaba adu mok khunai chamu ohobsing adugi nungai taba pianda phongdokpo oina nambongi sabal lekai de leiba special regular English kunda Black Day observation amamba numi haduna khoi numi humni sumna lakliba khoi January gi tareta gi namapun phoba khoi pangthok sagani Makal Maka kaya gilena naging akto hongnaba tika thadongnaba angang singbo halaman singna puthok pir haina Family Welfare gi Director K Razona Department asna pangtokba media sensitization workshop ta haikre mangna makha tarduna January gi tangni panda pangthokadoriba mission introduce asida angang lising ani chamre ni fuhumdoi tika thananaba pandam thamle January kuni pandana angang sing polio pithakadori Department asna paikhalaliba thabak singda miyamna mateng pangbiu haiki ada amuk sigi awareness ina biga dumba yamna peroiba yamanoiba program ma media sensitization workshop si jagomena doctor biyade masi satunda biyade hanu ko yam strict koina leiba yagi state kodimakta smaita on hard to this area chanjana ko jaga karga dum loile sina district cham ko mutrok si tani koina di sata jari se an yakoina hojopengi First round, second round, third round, successfully media ki mating na koi pajana koi chata bangam sagre. Swachh Varan Mission ni makada Swachh Survekshan Program gi manung channa India pumbada luna na amadi laina tina leitaba lebak ama ohenna ba pandam na chatharakiba program gi saruk ama oina Nambol Municipal Council gi chairperson councillor sing ward member amadi staff sing na ward tara nipan leba mafam sing na koina satuna awareness program bangthokre Chairperson Basantana Watara Nipana Sidalaiba Biamnasu Asigumba Thorom Asda Yokshanduna Lam Tuna Natamnaba Amadi Lenatina Zelhandanaba Honaminasi Haki Porompar Water Treatment Plant Digi Kraisa Zolekai Dreba Zonal Reservoir Yongnapurakpa Water Main Pipe Asi PWD na National Highway Paktokpada Sokpadagi Singpibang Amdana Lakibadu Ngasidagi Samjin Bahokre Imphal East Police Commando na Hibong Bopi area da asarok singsek tobada pripaki Katrimayum Biken Elias Pamel Koba Lamsang Bazar dagi myo ema fare hari Amoram da Bisnopur Police Commando na Kwakta Golai Tingel Mayada Tibo Humagi Tabak Satabada Drug Lalon Bani Haiba Namboy Mati Koba Chosam Pudigi myo ama WY tablet listing taruka konana fare haina Police ki PRO na kangalagle Hausi Paugi Marakta natin break amatang lauzari Sky Hospital da angang sumupri da heart ke ahoba men bagi kudong chaba lakliba January gi tang manga da panthok chagadori sahi kuntra degi hen experience leraba world class heart specialist
Dr. S. Radhakrishnan amasung Dr. L. Shyam Kishore Anina hapthengna laying gadoriba sina adongi angang singidamag khwaidagi phaba laying oigani khudong chaba sinathok hanbigano akaknaba angang masing oibana hana booking tawihau akupa marol gidamak Sky Hospital gi reception gatana biu. To touch the pinnacles of success for your children, get enrolled to one of the finest schools in Northeast India, UNESCO School. Excellence in Education. Mama mapana machada piba ngamba khwaidagi chawbu khudolsi ichabu mahi tamanbani. Slopeland Public School Khongjom, Northeast India da khwaidagi chawbu amadi nanba boarding school ni. Slopeland Public School Khongjom da ngasimak admission tawbiduna ichabu mahi tamanbiu. Imphal East, West amadi Bisnupur District oina makhal khudingi apamba 2, 3 amasung 4-wheelers na chingbagi gari guarantor yaudna loan lawbiba yagani deposit tawba numita apamba gari su pangbigani pambiba miyoi singna unabiu Imphal Finance Head Office Moirangkhom Loklaubung Branch Offices Pauna International Market amasung Bisnupur Bazaar Bisnupur. Panacea Coaching Center, the best and only trusted coaching center in Imphal. Panacea Coaching Center gi oja singna exam gi sem saba matamda support tawbiki amasung mateng yamna pangbiki. Exam tips, regular mock tests, suggestions amasung study materials sing yamna janaki. Class 10 thagadaba singna makok thongba oina bagidamaktadi Panacea singna amata ngaraba coaching center ni. Miyamna center sida thajaba thambi. Break ki matung taram na mok sari makata pauda. Manipur State Cooperative Union gi nauna president oiraba Tompisak Hills and Valley gi vice president ani yauna managing body gi members sing opagi thoram ama Trosampur gi Monvom village da pangthokre. Thoram aduda union gi president Tompisak na Manipur da cooperative movement asi chingamasung tam gi mapam pumnamakta chap manana paikhatnaba honari haiki. Hills district punamaki president obiriba sorry vice president obiriba siga koi kupna tanaraga ai koi soidanamaki noigi Hariba, akoi company hagadra brand hagadra adugi organ do akoi sungsoi soidana koi pizake. Singkhong Sekmai Bazar dagi Yaripuk Bazar taba lambi asi matam sang assembly dabadagi lamdam adongi praja kaya amadi lambi adura chatliba tungan ba gari singi driver na lambi shembiyo haina akan ba Khongjang sangsilamba du Works Minister T.S. Biswajit kawari sanabadagi yanaba puraktuna Khongjang handokre. Lambi asi athu matamda semba horagani haina Road Affluent Committee gi Secretary S. Deva nangasi Manipur Press Club ta pangthokpa paumising onabada phongdokre. Khai mukta matamda masai quarter da unaduna memorandum ama ngasi pisin jakre. Haiba pisin jaki memorandum siga loina na minister na Miyam gi damak yenglaga athu matamda lambi sembiragi haibirakpadagi aikoi Khongjang matam kharagi oina handoksari loina na minister bu hainingai leitana thagatsari karigumba minister gi assurance asi athu matamda thabak oina onthok piraktaba tarabadi road affluent committee na makhatana makhataba ahen Khongjang amu hana saksin jagani haiduna miyang aphanda thamjari. Ukalna sana konungya yabagalunana Tripura da chahini panchupna lai harau bagi thoram pangthoktuna lagli. Laibakti handak pangthokiba Tripura lai harau bagi thoram asi myoi khrana mafam marang khangdaba natai sadaba thawong khra Tripura lai harau bagi ni haina social media da sandrokliba asi ukalna tumina leithokloi. Asigumba semjin sajinba aranba pau media da lana sandrokliba myoi asi wakal taminaba mathautai hairi. Singmairong da laiba Eastern Motor na puthokpa Saran Thoksomgi Manipuri digital film Metric Fell ngarang board ta honglubi matung ina release tawkre. Thoramaduda film forum gi chairman S Mongolzau Eastern Motor gi proprietor S Pritam amasung film actor RK Amarjina maroiba miyosing oina sarugyaki. Nongdamba Leitan Temna Iba Learn Pencil Drawing and Shading Kowa Education the Base Toba Art Book Ama Nosan Press the release tawkre. Malaysia the Base Toba Company Ama Oiba Chennai de Laiba Global Art Senior Master Trainer Oina Laiba Nongdamba Leitan Tem Harna Art Ki Lamda State National Amadi International Competition Saruk Yaduna Award Kya Fanglakraba Mioini. Yaima Mission for Vision Kurai Khaijam Laikai Gram Panchayat Amasung Top Kongnangkhong Public
club na punna senduna ngasi top khongnang khongda nongmagi oiba lemna mitlayeng bagi kem ama pangthokre mioi kyana mitlayeng balangna ki MSU Thawal District Committee na campaign for total education haiba timda nimit kuntra nisma jathagadaba special coaching revision course nasidagi Thawal okramda leiba ira higher secondary da hokre hokdopaki thoramda JEO Zone 2 MSU headquarter gi vice president Peter amadi mioi kyana saruyake Peter Laishramna mahiroi kudimak lairi haigadabani haibagi pandamda coaching asi pangthokpani haiki mai pakna pass tokra matungda tungda su sumaina MSU na moida wakalon sumaina moina chia tanja amadi lainuri tamninga kanda lainuri ki adugumba mating pangbigiba dumaina moina su tungda horokadaba naharol sing tungda horokadaba mahiro sinda moisu matamama moina marondol lepsanga makanda moina mating pangbinaba aduga moina mu mathangda mu mating pangnabai haibe wakalon chen nabai da mata dugi education system ado dugi problem da mata ko ya MSU na masigi asigum na 30 days free coaching game si Thawal district da sinjabani Moirang Kenragi manung dalai ba sa sansingda ningthamdagi matamda narakpa yaba laina kaya mangdongnana ngakthoknaba ward number 9 amade ward number 2 dagi hongna hida kathokre Moirang Kendra Progressive Front na Veterinary Department Vishnupur kosan maduna pangthokiba thoramadu thongam santi gi thoksil makhada pangthokibani hairi Progressive Front ki M Uttam Kumar na Kendra sigi mafam sinba thongna hida kathokpagi thabak asi pakhatkigani haiki इंथम थागी उनखाक ताब मतमना सा सनसिंगसिना सिगुम लेना तिना के अमम थोलकपसिना मरम मोरकाना कोइ मोरंग केन प्रोग्रेसिव फ्रना साम शांति सोशल वर्कर मियम मखादा सा सनसिंगसिदा कोइ हिदा के प्रोग्राम से कोइ काथोगा हारिबा लेना सिदा के ngakthokna कोइना सिनजबनी Hobum sana zawba si lamdamasigi inat lining lamdamasta awon bamanaba khunai amagidama wakal amasung haksang animak tuna saru yakiba iramdam irei paksegi wakal khanba miyamgi lupsingi luchingba aiba wakal loksing leiba longmi singmisingi maruina iramdamasta leiba miyambu amadi senmi singbu thabak subagi hainabi sagatkiba luchingba amani haina Irabot Foundation Manipur na thadorakpa cherol amana khangalagle hauzi loisilakpada maroiba paw amuhana pizari Tongan ba department singa lupa crore listing mga henbagi utilization certificate pibang amdana leire amadi petty supply to the jenaba sing chapchaba thabak lokhatli haina Chief Minister N Birena fongdokre Hozi Pablo na dia SBN pizari ba Manipuri pa matang salojare miyang tabiri singbu amakana kurumjare